ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯦꯡꯃꯤꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯐꯖꯕꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯤꯡꯊꯧ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯎꯕ ꯌꯥꯗꯦ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯕꯨ ꯎꯔꯕ ꯈꯨꯜ ꯂꯩꯀꯥꯏ ꯇꯥꯅꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤꯅꯤ, ꯀꯅꯥꯃꯠꯇꯅ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯁꯤꯜꯂꯤ꯫ ꯌꯥꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ, ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯠꯄ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯂꯥꯏꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤ ꯆꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯅꯨꯕꯨ ꯍꯦꯛ ꯎꯕ ꯃꯤꯠꯀꯨꯞꯇ ꯆꯅꯨ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯪꯒꯣꯏꯕ, ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯆꯅꯨꯗ ꯈꯝꯕꯟꯕ ꯐꯠꯇꯕ ꯍꯦꯃꯟꯈꯤꯕꯅ ꯆꯅꯨꯗꯤ ꯍꯔꯥꯎ ꯃꯤꯅꯣꯛ ꯍꯥꯏꯕꯗꯨ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯅꯤꯡꯊꯧꯅ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯇꯣꯝꯕꯤꯁꯤꯃꯗꯤ ꯃꯆꯤꯡ ꯌꯥꯝꯅ ꯐꯠꯇꯦꯍꯦ꯫ ꯃꯅꯥꯛ ꯍꯦꯛ ꯆꯪꯉꯨꯔꯕ ꯈꯨꯖꯤꯟꯅꯕꯨ ꯈꯣꯠꯄꯋꯣ, ꯑꯄꯥꯏꯄꯣꯠꯅ ꯈꯔ ꯊꯣꯝꯃꯛꯄꯋꯣ, ꯍꯥꯠꯇꯣꯛꯄꯁꯨ ꯄꯥꯝꯃꯨꯏꯗꯣ꯫ ꯍꯣꯏꯗ, ꯈꯔ ꯂꯩꯔꯒ ꯃꯥꯏꯅ ꯌꯥꯖꯔꯛꯁꯅꯤ꯫ ꯃꯍꯥꯔꯥꯅꯤꯕꯨ ꯑꯣꯏꯅꯤꯡꯗꯕ ꯀꯅꯥ ꯂꯩꯕꯒꯦ? ꯍꯥꯏ, ꯅꯨꯄꯤ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯆꯅꯨꯗꯣ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯂꯒ ꯊꯝꯕꯤꯌꯨꯀꯣ꯫ ꯃꯥꯅ ꯑꯄꯥꯝꯕꯗ ꯄꯤꯕꯤꯌꯨꯀꯣ꯫ ꯅꯣꯏ ꯃꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯤꯡꯊꯧꯗꯨ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯆꯅꯨ ꯁꯦꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯆꯅꯨꯒꯤꯗꯃꯛꯇ ꯆꯥꯅ ꯊꯛꯅꯕ, ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜꯅꯆꯤꯡꯕ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯅꯨꯕꯨ ꯀꯦꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯅꯨꯗꯤ ꯃꯗꯨꯗ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯆꯅꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯗꯨꯅ ꯀꯞꯇꯅ ꯂꯩꯕꯗꯨ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯂꯥꯟꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤ ꯀꯌꯥꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯩꯄꯥꯛ ꯀꯧꯕ ꯄꯥꯈꯪ ꯑꯃꯅ ꯅꯨꯡꯇꯤꯒꯤ ꯎꯔꯝꯃꯤ꯫ ꯃꯩꯄꯥꯛꯅ, ꯃꯔꯨꯞ, ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯍꯟꯗꯛ ꯃꯁꯥꯅ ꯌꯥꯗꯅ ꯐꯥꯔꯒ ꯄꯨꯔꯛꯏ ꯍꯥꯏꯕ ꯅꯨꯄꯤꯗꯨꯔꯣ? ꯂꯥꯟꯃꯤ ꯑꯃꯅ, ꯃꯥꯅꯤ ꯃꯔꯨꯞ, ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯅꯤꯡꯊꯧꯅ ꯄꯨꯔꯛꯄ ꯅꯨꯄꯤꯈꯩꯁꯦ ꯀꯣꯅꯨꯡꯗꯕꯨ ꯄꯨꯔꯛꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯎꯕꯗ ꯑꯗꯨꯝ ꯍꯔꯥꯎꯕꯅꯤ, ꯃꯁꯤꯃꯗꯤ ꯍꯔꯥꯎꯕ ꯁꯨꯛꯎ ꯎꯗꯦ, ꯑꯗꯨꯝ ꯀꯞꯇꯅꯗ ꯂꯩꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯔꯨꯞ, ꯅꯨꯄꯤ ꯑꯃꯠꯇ ꯃꯥꯟꯅꯗꯦꯗꯨꯅꯤ, ꯃꯁꯤꯃꯗꯤ ꯃꯌꯥꯝꯗꯒꯤ ꯇꯣꯈꯥꯏ, ꯑꯗꯨꯒ ꯑꯃꯅ ꯅꯣꯛꯅꯤꯡꯉꯤꯗ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯗꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯗꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯦꯡꯕꯔꯣ? ꯀꯃꯥꯏꯅ ꯑꯗꯨꯗꯤ? ꯈꯪꯗꯦ, ꯅꯨꯄꯤꯁꯦ ꯁꯦꯟꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯍꯥꯏꯕꯩ ꯋꯥꯅꯤ, ꯅꯤꯡꯊꯧꯕꯨ ꯆꯪꯉꯛꯑꯕ ꯑꯄꯥꯏꯄꯣꯠꯅ ꯍꯦꯛꯇ ꯊꯣꯝꯃꯤ ꯍꯥꯏ, ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯅꯤ ꯀꯥꯏꯅ ꯍꯦꯛꯇꯁꯨ ꯇꯧꯏ ꯍꯥꯏꯅꯦ꯫ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯅꯨꯄꯤꯁꯦ ꯍꯥꯠꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯀꯃꯥꯏꯅ ꯍꯥꯠꯇꯣꯏꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯨꯛ ꯐꯖꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯔꯨꯞ? ꯌꯦꯡꯉꯨꯅꯦ, ꯀꯞꯄꯗ ꯐꯥꯎꯕ ꯑꯁꯨꯛ ꯐꯖꯔꯤꯁꯤꯅꯗꯤ ꯍꯔꯥꯎꯅ ꯂꯩꯔꯗꯤ ꯀꯌꯥꯝ ꯐꯖꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯁꯨ ꯄꯥꯝꯃꯨꯗꯅ ꯍꯥꯠꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯁꯤꯅ ꯌꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯑꯣ, ꯑꯗꯣ ꯃꯔꯨꯞ, ꯅꯨꯄꯤꯁꯦ ꯃꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯆꯅꯨ ꯀꯧꯕꯅꯤ꯫ ꯃꯔꯨꯞꯇꯤ ꯀꯣꯅꯨꯡꯗ ꯀꯌꯥ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗ꯭ꯔꯦ꯫ ꯑꯗꯣ ꯃꯔꯨꯞꯄꯨ ꯀꯣꯅꯨꯡꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ ꯍꯟꯗꯛꯇꯤ? ꯍꯟꯗꯛꯇꯤ ꯈꯔ ꯀꯨꯏꯅ ꯂꯩꯈꯤꯅꯤ, ꯈꯔ ꯀꯨꯏꯅꯗꯤ ꯂꯩꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯂꯥꯟꯃꯤ ꯑꯅꯧꯕꯁꯤꯡꯗꯣ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯇꯝꯕꯤꯒꯗꯕꯅꯤꯅ꯫ ꯑꯣ, ꯃꯔꯨꯞꯇꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ, ꯏꯅꯤꯡꯊꯧꯅꯁꯨ ꯌꯥꯝꯅ ꯆꯥꯟꯕ, ꯍꯥꯏꯔꯤꯈꯩꯁꯨ ꯄꯤꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ꯫ ꯑꯩꯈꯣꯏꯗꯤ ꯏꯅꯤꯡꯊꯧꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯗꯦ꯫ ꯀꯥꯏꯗꯩꯅꯣꯗ ꯃꯔꯨꯞ, ꯃꯔꯨꯞꯅ ꯄꯪꯍꯥꯏ ꯍꯦꯛ ꯍꯥꯏꯕꯤꯔꯦ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯋꯥꯔꯤꯁꯤ ꯇꯥꯔꯨꯕꯗꯒꯤ ꯃꯩꯄꯥꯛꯅ ꯆꯅꯨꯕꯨ ꯅꯨꯡꯁꯤꯕ, ꯄꯥꯝꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯃꯩꯄꯥꯛ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯀꯌꯥ, ꯂꯥꯂꯣꯡ ꯀꯌꯥ ꯇꯥꯛꯅ ꯇꯥꯛꯅ ꯆꯅꯨꯕꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯩꯄꯥꯛꯀ ꯆꯅꯨꯒ ꯃꯤꯠꯆꯥꯅꯕ ꯃꯤꯠꯀꯨꯞꯇꯒꯤꯗꯤ ꯃꯥꯏꯀꯩ ꯑꯅꯤꯗ ꯅꯨꯡꯁꯤꯅꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯩꯄꯥꯛꯅ, ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯑꯩꯒꯤ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯕꯨ
ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯈꯪꯈꯤꯕ ꯊꯣꯛꯂꯒꯅ ꯀꯝꯗꯧꯕ? ꯂꯥꯟꯃꯤ ꯑꯃꯅ ꯃꯔꯨꯞ ꯀꯔꯤ ꯈꯜꯂꯤꯕꯅꯣꯗꯨꯗ? ꯀꯩꯁꯨ ꯈꯟꯗꯦꯗ, ꯁꯨꯝ ꯐꯝꯂꯝꯂꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯃꯔꯨꯞꯅ ꯐꯝꯃꯒ ꯂꯩꯕ ꯃꯐꯝꯁꯦ ꯃꯍꯥꯔꯥꯅꯤ ꯆꯅꯨꯅ ꯎꯕ ꯃꯐꯝꯗꯨꯗ ꯐꯝꯃꯤ, ꯌꯦꯡꯕꯁꯨ ꯑꯗꯨꯝ ꯌꯦꯡꯅꯔꯛ ꯂꯩꯔꯝꯃꯤ꯫ ꯅꯠꯇꯦ, ꯅꯣꯏ ꯑꯅꯤꯒꯤꯁꯤꯕꯨ… ꯇꯞꯅ ꯉꯥꯡꯉꯨꯍꯦ ꯅꯪꯁꯨ, ꯑꯇꯥꯕꯅ ꯇꯥꯈ꯭ꯔꯒ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯅꯤ꯫ ꯑꯗꯣ ꯃꯔꯨꯞ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯃꯥꯒꯤ ꯃꯇꯧꯁꯦ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯩꯁꯦ ꯃꯍꯥꯔꯥꯅꯤ ꯆꯅꯨꯁꯦ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯇꯨꯃꯤꯟꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤꯔꯥꯅ꯫ ꯃꯔꯨꯞꯅꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅꯦ꯫ ꯏꯅꯤꯡꯊꯧ ꯈꯪꯍꯟꯗꯅ ꯃꯍꯥꯔꯥꯅꯤ ꯆꯅꯨꯁꯦ ꯃꯔꯨꯞꯅ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯣꯅꯦ꯫ ꯃꯗꯨꯒꯤ ꯃꯤꯀꯨꯞꯇꯣ ꯂꯥꯛꯂꯕꯗꯤ ꯑꯩ ꯃꯔꯨꯞꯇ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩꯅ ꯃꯔꯨꯞꯀꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯤ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯅꯪ ꯌꯦꯡꯅꯍꯧꯔꯣ꯫ ꯂꯥꯟꯃꯤ ꯑꯗꯨꯗꯤ ꯃꯥꯏꯄꯥꯛꯇ ꯑꯐꯕ ꯃꯔꯨꯞ ꯁꯥꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯂꯥꯟꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯂꯦꯀꯣ? ꯑꯁꯦꯡꯕꯅꯤ ꯅꯤꯡꯊꯧ, ꯊꯥꯖꯗ꯭ꯔꯒꯅ ꯍꯧꯖꯤꯛꯃꯛ ꯌꯦꯡꯕꯤꯔꯨꯆꯣ꯫ ꯂꯥꯟꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯄꯥꯎꯁꯤ ꯄꯨꯔꯛꯄꯒꯤꯗꯃꯛ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯃꯟ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯗꯨꯕꯨꯅꯤ ꯅꯅꯥꯏ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ꯫ ꯑꯁ, ꯁꯅꯥꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ, ꯑꯩ ꯈꯪꯏ꯫ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯅꯨꯅ ꯂꯥꯟꯃꯤ ꯃꯥꯏꯄꯥꯛꯇ ꯃꯥꯕꯨ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯊꯣꯡꯅꯥꯎꯗꯒꯤ ꯏꯪꯒꯤꯠ ꯀꯌꯥ ꯇꯧꯔꯤꯉꯩ ꯅꯤꯡꯊꯧ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ, ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯛꯄꯗ ꯂꯥꯟꯃꯤ ꯃꯥꯏꯄꯥꯛꯇꯨ ꯂꯩꯔꯝꯈꯤ꯫ ꯃꯥꯏꯄꯥꯛꯅ ꯏꯅꯤꯡꯊꯧꯁꯤꯗꯤ ꯀꯔꯣꯝꯗꯩꯅꯣ? ꯑꯁ, ꯈꯪꯗ꯭ꯔꯕꯖꯥꯠꯂꯥ? ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯅꯪꯗꯤ ꯅꯤꯡꯊꯧ ꯑꯩ ꯎꯗ꯭ꯔꯤꯉꯩꯗ ꯊꯣꯡꯅꯥꯎꯁꯤꯗ ꯑꯩꯒꯤ ꯂꯥꯟꯃꯤꯒ ꯏꯔꯥꯡꯒ ꯌꯦꯡꯅꯗꯅ ꯏꯔꯥꯡ ꯇꯧꯔꯤꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯅꯨꯕꯨ ꯐꯨꯕꯤꯕ ꯃꯉꯛ ꯁꯝꯃꯦꯠꯇꯨꯅ ꯍꯥꯠꯀꯦ ꯇꯧꯕꯗꯨ ꯂꯥꯟꯃꯤ ꯃꯥꯏꯄꯥꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯃꯥꯏꯄꯥꯛꯇꯨ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯀꯣꯟꯅ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯐꯥꯎꯕ ꯈꯟꯊꯗꯅ ꯆꯅꯨ ꯀꯟꯕ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯕꯨ ꯂꯥꯛꯇꯅ ꯏꯟꯊꯨꯔꯒ ꯀꯥꯗ ꯄꯨꯅꯥ ꯊꯥꯖꯤꯜꯂꯝꯂꯒ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯕꯥꯅꯤꯅ ꯆꯦꯟꯈꯤꯕꯗꯨ ꯃꯕꯨꯛ ꯐꯠꯇꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯎꯍꯧꯔꯝꯃꯤ꯫ ꯀꯩꯅꯣ ꯁꯤꯗꯤ? ꯃꯥꯏꯄꯥꯛꯀ ꯃꯍꯥꯔꯥꯅꯤ ꯆꯅꯨꯒꯅꯤꯅꯦ꯫ ꯏꯅꯤꯡꯊꯧꯗꯤ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯁꯅꯥ ꯂꯨꯄꯥ ꯐꯪꯂꯝꯗꯥꯏꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯍꯩ, ꯊꯣꯡ ꯍꯥꯡꯉꯨ, ꯀꯅꯥ ꯀꯅꯥ ꯂꯩ? ꯂꯥꯟꯃꯤ ꯃꯥꯏꯄꯥꯛ ꯐꯥꯎ, ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯕꯥꯅꯤ ꯐꯥꯎꯅꯦ꯫ ꯏꯌꯥ, ꯃꯤ ꯎꯁꯤꯠꯇꯕ! ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯨꯜꯂꯒ ꯄꯨꯈ꯭ꯔꯒ ꯑꯩꯕꯨ ꯀꯥ ꯑꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯅꯝꯕ! ꯀꯅꯥ ꯀꯅꯥ ꯂꯩ? ꯊꯣꯡꯁꯤ ꯍꯥꯡꯉꯨ ꯍꯥꯏꯕꯅꯤꯅꯦ! ꯂꯥꯟꯃꯤꯗꯨꯅ ꯊꯣꯡ ꯍꯥꯡꯉꯤ꯫ ꯏꯅꯤꯡꯊꯧ, ꯃꯕꯥꯅꯤꯅ ꯆꯦꯟꯈ꯭ꯔꯦꯅꯦ꯫ ꯏꯅꯤꯡꯊꯧꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯤꯔꯣ? ꯍꯩ ꯒꯙꯥ, ꯊꯣꯡꯁꯤ ꯍꯥꯡꯕꯗ ꯑꯗꯨꯛ ꯀꯨꯏꯅ ꯃꯇꯝꯁꯤ ꯆꯪꯕ꯭ꯔꯣ? ꯅꯪ ꯉꯛꯁꯝꯁꯦ ꯊꯥꯗꯠꯂꯒꯦ ꯅꯪ! ꯑꯩ ꯁꯤꯔꯦ ꯏꯅꯤꯡꯊꯧ! ꯑꯇꯩ ꯂꯥꯟꯃꯤꯁꯤꯡ ꯍꯧꯔꯒ ꯃꯕꯥꯅꯤ ꯐꯪꯅꯕ ꯇꯥꯟꯅꯧꯆꯣ, ꯆꯠꯂꯣ! ꯃꯕꯥꯅꯤꯕꯨ ꯍꯦꯛ ꯐꯥꯕ ꯉꯝꯕ ꯃꯤꯗꯣ ꯑꯩꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯄꯤꯒꯅꯤ, ꯆꯠꯂꯣ ꯊꯨꯅ! ꯍꯣꯏ ꯏꯅꯤꯡꯊꯧ, ꯁꯅꯥ ꯈꯥꯎꯖꯥꯎ ꯈꯥꯎꯖꯥꯎ ꯄꯤꯅꯤꯌꯦ꯫ ꯂꯥꯟꯃꯤꯁꯥ, ꯂꯥꯛꯑꯣ! ꯂꯥꯟꯃꯤ ꯃꯥꯏꯄꯥꯛꯅ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯐꯥꯔꯨꯁꯤ ꯂꯥꯛꯑꯣ! ꯀꯔꯤ? ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯕꯨ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ? ꯑꯁ, ꯃꯁꯛ ꯐꯖꯕꯅꯤꯍꯦ ꯑꯇꯣꯝꯕꯤꯗꯨꯅꯦ, ꯑꯉꯥꯡꯒ ꯑꯣꯏꯔꯦ꯫ ꯂꯥꯛꯑꯣꯍꯦ, ꯀꯔꯣꯝꯗꯕꯨ ꯆꯦꯜꯂꯝꯗꯣꯏꯅꯣ? ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯥꯏꯄꯥꯛꯀ ꯆꯅꯨꯒ ꯇꯥꯟꯅꯕ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯀꯔꯣꯝꯗ ꯆꯦꯟꯈꯤꯕꯅꯣ ꯈꯪꯗꯕꯅ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯑꯁ, ꯀꯔꯣꯝꯗ ꯆꯦꯟꯈ꯭ꯔꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯀꯅꯥꯝꯇꯅꯁꯨ ꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁ꯭ꯋꯥꯏꯗ ꯐꯝꯂꯒ ꯂꯩꯔꯨꯁꯤ, ꯍꯣꯔꯦꯟ ꯊꯦꯡꯉꯀꯥꯟꯗ ꯍꯟꯖꯤꯟꯁꯤ, ꯑꯗꯨꯒ ꯐꯪꯗ꯭ꯔꯦꯅ ꯍꯥꯏꯔ ꯂꯣꯏꯔꯦꯗ꯫ ꯑꯗꯨ ꯌꯥꯔꯣꯏꯅꯦ, ꯃꯕꯥꯅꯤ ꯐꯥꯗꯕ ꯌꯥꯗꯦꯅꯦ꯫ ꯍꯦꯛ ꯐꯥꯕ ꯐꯪꯅꯕ ꯑꯩꯈꯣꯏ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯏꯅꯤꯅꯦ꯫ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ? ꯃꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤꯕ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯎꯗꯦꯍꯦ,
ꯏꯅꯤꯡꯊꯧꯅ ꯁꯅꯥ ꯈꯧꯖꯥꯎ ꯈꯧꯖꯥꯎ ꯄꯤꯅꯤꯅ ꯍꯥꯏꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯂꯥꯛꯑꯣꯍꯦ, ꯁꯒꯣꯜꯒꯤ ꯈꯣꯡꯒꯨꯜꯂꯤꯁꯤ. ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯑꯩꯈꯣꯏꯅ ꯐꯥꯗꯣꯏ ꯇꯥꯟꯅꯔꯤꯕꯁꯦ ꯃꯩꯄꯥꯛꯅꯤꯀꯣ. ꯁꯖꯤ ꯑꯩꯈꯣꯏꯅ ꯅꯣꯡꯁꯥ ꯐꯥꯅꯕ ꯇꯥꯟꯅꯕ ꯇꯥꯔ ꯇꯣꯛꯀꯅꯤ. ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯟ ꯍꯩꯕ ꯂꯥꯟꯃꯤ ꯑꯀꯟꯕ ꯄꯨꯔꯒ ꯆꯠꯄꯅ ꯐꯅꯤ. ꯀꯤꯃꯜꯂꯦꯍꯦ ꯅꯪꯁꯨ. ꯑꯩꯈꯣꯏ ꯁꯨꯛ ꯌꯥꯝꯃꯤꯁꯤꯕꯨ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯒ ꯃꯩꯄꯥꯛꯇꯣ ꯍꯥꯟꯅꯗꯧꯅ ꯀꯟꯗ꯭ꯔꯕꯅꯤ. ꯃꯥꯅ ꯍꯦꯛ ꯃꯍꯥꯔꯥꯅꯤ ꯆꯅꯨꯁꯦ ꯅꯨꯡꯁꯤꯔꯨꯕꯗꯒꯤ ꯄꯨꯔꯥ ꯁꯣꯟꯈ꯭ꯔꯕꯅꯤ. ꯋꯥꯊꯤꯗꯤ ꯅꯪꯁꯨ. ꯑꯁꯦꯡꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯩꯄꯥꯛꯁꯦ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯐꯥꯒꯦꯗꯤ ꯃꯍꯥꯔꯥꯅꯤ ꯆꯅꯨꯗꯣ ꯍꯥꯟꯅ ꯐꯥꯒꯗꯕ. ꯍꯦꯛ ꯐꯥꯕꯒ ꯍꯦ ꯃꯩꯄꯥꯛ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯎ, ꯅꯠꯇ꯭ꯔꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯆꯅꯨꯁꯦ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯃꯩꯄꯥꯛꯇꯣ ꯃꯥꯗꯤ ꯀꯞꯄꯒ ꯃꯥꯗꯗꯤ ꯍꯥꯠꯄꯤꯒꯅꯣ, ꯑꯩ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯆꯔꯦ, ꯑꯩꯕꯨ ꯐꯥꯕꯤꯔꯣ, ꯏꯅꯅꯦ ꯀꯞꯄꯒ ꯂꯩꯔꯗꯕꯅꯤ. ꯑꯗꯨꯝ ꯀꯥꯟꯗ ꯃꯩꯄꯥꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯥꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯅꯦ ꯄꯨꯔꯛꯀꯗꯕ. ꯑꯗꯨꯗꯒꯤ ꯏꯅꯤꯡꯊꯧꯅ ꯍꯔꯥꯎꯗꯅ ꯁꯅꯥ ꯈꯧꯖꯥꯎ ꯈꯧꯖꯥꯎꯗꯣ ꯁꯦ ꯂꯧꯔꯣ, ꯅꯣꯏ ꯌꯦꯟꯅꯖꯔꯨꯔꯣꯅ ꯂꯪꯁꯤꯜꯂꯛꯀꯗꯕꯗꯣ. ꯑꯁ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕꯗꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯦ. ꯂꯥꯎ ꯐꯥꯔꯨꯁꯤ. ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯩꯄꯥꯛꯀ ꯆꯅꯨꯒꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯐꯪꯕꯗꯤ ꯐꯪꯂꯝꯗꯦ. ꯁꯣꯝꯗꯅ ꯆꯅꯨꯒ ꯃꯩꯄꯥꯛꯀꯗꯤ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯈꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯃꯩꯄꯥꯛꯅ ꯃꯩ ꯍꯧꯗꯨꯅ ꯆꯅꯨꯒ ꯃꯩꯄꯥꯛꯀ ꯋꯥꯔꯤꯗꯤ ꯁꯥꯅꯕꯗꯤ ꯉꯝꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ. ꯃꯩ ꯇꯤꯛꯂꯝꯃꯤ. ꯊꯦꯡꯂꯛꯂꯕꯗ ꯆꯅꯨ ꯃꯩꯄꯥꯛꯇ ꯉꯥꯊꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ. ꯑꯣ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯂꯦꯡꯖꯨꯝꯁꯤꯗ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤꯕꯅꯣ. ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯕꯨ ꯏꯅꯤꯡꯊꯧꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯀꯣ. ꯃꯣꯏꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯍꯥꯏꯔꯔꯣꯏꯒꯦꯗ. ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯍꯌꯦꯡ ꯌꯧꯔꯕꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯤꯗꯨꯅ ꯂꯥꯛꯑꯅꯤ. ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯅ ꯏꯕꯥꯅꯤꯕꯨ ꯐꯪꯈ꯭ꯔꯕꯗꯤ ꯍꯥꯠꯂꯕꯁꯨ ꯐꯖꯅꯗꯤ ꯍꯥꯠꯂꯔꯣꯏꯁꯦ. ꯁꯣꯝꯗꯗꯤ ꯄꯥꯎꯁꯤ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯈꯤꯕꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯂꯥꯟꯃꯤ ꯑꯃꯅ ꯄꯨꯔꯒ ꯆꯦꯟꯈ꯭ꯔꯦ. ꯅꯤꯡꯊꯧꯁꯨ ꯐꯨꯔꯒ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯕꯤꯔꯝꯂꯦ ꯍꯥꯏꯗꯨꯅ ꯌꯥ ꯂꯥꯎꯅꯔꯝꯃꯤ. ꯃꯤꯁꯤꯡꯗꯤ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯈꯤꯕꯅ ꯂꯥꯟꯃꯤ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯆꯠꯂꯣ. ꯃꯣꯏ ꯑꯅꯤꯃꯨꯛ ꯐꯥꯔꯒ ꯄꯨꯔꯛꯑꯣ. ꯏꯈꯨꯠ ꯄꯦꯟꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯀꯦ. ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ, ꯑꯩꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯒꯤ ꯃꯃꯥꯡꯗ. ꯑꯁ ꯂꯥꯛꯑꯣꯍꯦ, ꯏꯅꯤꯡꯊꯧꯁꯦ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ. ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯏꯅꯔꯛꯑꯅꯤ. ꯃꯩꯄꯥꯛꯇꯨꯁꯨ ꯏꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ. ꯇꯧꯕꯕꯨꯗꯤ ꯍꯟꯗꯛꯀꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤꯗꯨꯕꯨꯗꯤ ꯐꯕꯨꯗꯤ ꯐꯖꯕꯅꯤ. ꯃꯆꯥ ꯃꯉꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯥꯝꯒꯗꯕ ꯃꯁꯛ. ꯑꯩꯁꯨ ꯄꯥꯝꯕꯨꯗꯤ ꯄꯥꯝꯂꯤꯕꯅꯤ. ꯁꯤꯕ ꯀꯤꯕꯒꯤ ꯇꯨꯃꯤꯟ ꯂꯩꯕꯤꯕꯩ ꯋꯥꯅꯤ. ꯅꯣꯏ ꯃꯕꯥꯅꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ, ꯐꯥꯔꯒ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯜꯂꯛꯀꯅꯨꯀꯣ. ꯀꯔꯤꯒꯨꯝꯕ ꯐꯥꯔꯒ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯅ ꯐꯥꯔꯒ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯗꯣ ꯁꯅꯥꯅ ꯃꯔꯦꯞ ꯊꯨꯝꯅ ꯄꯤꯒꯅꯤ. ꯑꯗꯨꯒ ꯀꯣꯅꯨꯡꯁꯤꯗ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯃꯁꯨ ꯍꯥꯞꯀꯅꯤ. ꯃꯌꯥꯝ ꯂꯥꯛꯑꯣꯍꯦ, ꯈꯔ ꯊꯨꯅ ꯆꯠꯁꯤ. ꯂꯥꯟꯃꯤ ꯈꯔ ꯑꯃꯅ ꯃꯩꯄꯥꯛꯇꯣ ꯇꯔꯥꯏ ꯐꯥꯕ ꯌꯥꯕ ꯃꯤ ꯅꯠꯇꯦꯀꯣ. ꯂꯥꯟ ꯀꯌా ꯉꯝꯗꯨꯅ ꯂꯥꯛꯂꯕ ꯂꯥꯟꯒꯤ ꯂꯂꯣꯡ ꯍꯩꯕꯗ ꯂꯣꯏꯔꯕ ꯃꯤꯁꯛꯅꯤꯀꯣ. ꯈꯔ ꯑꯃꯅ ꯑꯃꯨꯛ ꯃꯥ ꯃꯊꯟꯇꯅꯤ, ꯑꯩꯈꯣꯏꯒꯤꯅ ꯃꯤ 500ꯒꯤ ꯃꯊꯛꯇꯅꯤ. ꯁꯤ ꯐꯥꯎꯕ ꯂꯥꯟꯃꯤ ꯗꯃꯥ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ. ꯑꯗꯨꯗꯤ ꯊꯦꯡꯅꯔꯒ ꯈꯪꯒꯅꯤꯀꯣ. ꯂꯥꯛꯑꯣ. ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯊꯤꯕꯗꯤ ꯐꯪꯂꯝꯗꯦ. ꯆꯌꯣꯜ ꯐꯥꯔꯛꯂꯦ. ꯃꯩꯄꯥꯛꯀ ꯆꯅꯨꯒꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯃꯩꯄꯥꯛꯀꯤ ꯂꯣꯠꯐꯝ ꯈꯪꯂꯛꯂꯝꯃꯤ. ꯂꯥꯟꯃꯤ ꯑꯃꯅ ꯃꯁꯤꯒꯤ ꯎꯃꯪꯁꯦ ꯀꯣꯏꯁꯤꯟꯁꯤ. ꯀꯔꯥꯏꯗ ꯆꯦꯟ ꯌꯦꯡꯒꯦ ꯃꯩꯄꯥꯛ ꯅꯪ. ꯂꯥꯟꯃꯤ ꯈꯔꯅ ꯑꯃꯨꯛ ꯆꯨꯝꯂꯦꯀꯣ. ꯃꯩꯄꯥꯛꯀ ꯏꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯒ ꯎꯃꯪ ꯑꯁꯤꯗ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ. ꯆꯨꯝꯂꯕꯅꯤꯅꯦ. ꯁꯟ ꯆꯦꯟꯕ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯅꯤꯗꯣ ꯎꯃꯪꯁꯤꯗ ꯆꯦꯟꯁꯤꯟꯈꯤ ꯍꯥꯏꯕꯁꯦ ꯎꯔꯕꯅꯤꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯀꯣꯏꯁꯤꯟꯁꯤ. ꯑꯃꯨꯛ ꯆꯦꯟꯈꯤꯅꯤ. ꯄꯥꯝꯃꯨꯏꯗꯀꯣ ꯃꯩꯄꯥꯛꯁꯦ. ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ ꯁꯤꯗꯧꯔꯕꯅꯤꯀോ. ꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯅꯤ. ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯄꯤ ꯁꯨꯛꯊꯤ ꯍꯦꯛ ꯊꯤꯗ꯭ꯔꯤꯁꯤ.
ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯅꯪꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯁꯤꯗꯤ ꯅꯨꯄꯤ ꯐꯪꯗꯕꯩꯅꯤꯗꯅ ꯌꯥꯁꯨ ꯌꯥꯔꯛꯄꯤꯔꯛꯇꯕꯒꯦ ꯃꯩꯄꯥꯛ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯉꯁꯤ ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨꯋꯣ ꯅꯕꯥꯅꯤꯃꯛ ꯅꯨꯄꯤ ꯐꯪꯗꯕ ꯉꯥꯛꯇꯅꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯎꯃꯪ ꯑꯗꯨ ꯂꯣꯏꯅ ꯀꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯃꯩꯄꯥꯛꯇꯤ ꯍꯥꯟꯅꯗꯒꯤ ꯇꯧꯔꯛꯀꯗꯕꯁꯤꯡꯗꯨ ꯈꯪꯕꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯍꯣꯕ ꯑꯃ ꯊꯤꯗꯨꯅ ꯆꯅꯨꯕꯨ ꯂꯣꯠꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡ ꯇꯝꯊꯤꯔꯕ ꯂꯥꯡ ꯀꯌꯥ ꯊꯥꯛꯇꯨꯅ ꯆꯅꯨꯒ ꯂꯣꯠꯇꯨꯅ ꯂꯩꯈꯤꯔꯝꯃꯤ ꯏꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯩꯁꯦ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯒꯗꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯏꯕꯨꯡꯒꯤ ꯈꯨꯠꯃꯛꯅ ꯍꯥꯠꯄꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯆꯅꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯁꯨ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯆꯥꯅ ꯅꯅꯤꯡꯇꯝꯅ ꯊꯝꯕꯤꯔꯝꯒꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯥꯎꯗꯅ ꯃꯅꯤꯡꯇꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯗꯨ ꯄꯥꯝꯗ꯭ꯔꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯄꯥꯝꯃꯤ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯕꯨꯡ ꯑꯩꯁꯨ ꯄꯥꯝꯃꯤ ꯆꯅꯨ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯁꯒꯣꯜꯒꯤ ꯃꯈꯣꯜ ꯇꯥꯔꯤꯁꯤꯅꯗꯤ ꯂꯥꯟꯃꯤꯁꯤꯡ ꯃꯐꯝꯁꯤꯗ ꯌꯧꯔꯛꯂꯦ ꯇꯥꯛꯄꯅꯤ ꯑꯩ ꯌꯥꯝꯅ ꯀꯤꯌꯦ ꯏꯕꯨꯡ ꯀꯤꯒꯅꯨ ꯆꯅꯨ ꯏꯕꯥꯅꯤ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯍꯣꯏ ꯏꯕꯨꯡ ꯑꯩ ꯏꯟꯒꯦ ꯑꯩ ꯏꯕꯨꯡꯒ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯂꯣꯠꯂꯤꯗ ꯅꯠꯇ꯭ꯔꯒ ꯃꯕꯥꯅꯤꯗꯨꯕꯨ ꯀꯩꯅꯒ ꯆꯥꯈ꯭ꯔꯖꯥꯠꯂꯣ ꯂꯥꯟꯃꯤ ꯑꯃꯅ ꯎꯍꯣꯏꯃ ꯁꯤꯔꯦ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯂꯤꯟꯅꯒ ꯆꯤꯛꯑꯕ꯭ꯔꯣ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦꯍꯦ ꯑꯣ ꯑꯌꯣ ꯏꯃ ꯁꯤꯔꯦ ꯑꯌꯣ ꯏꯃ ꯁꯤꯔꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯦ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯥꯏꯄꯥꯛꯅ ꯊꯛꯂꯝꯕ ꯇꯝꯊꯤꯔꯕ ꯂꯥꯡ ꯀꯌꯥꯅ ꯌꯨꯡꯕ ꯊꯤꯟꯕ ꯊꯣꯝꯕ ꯀꯣꯝꯗ ꯄꯨꯊꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯕꯨ ꯃꯩꯄꯥꯛꯇꯨꯕꯨ ꯊꯤꯈꯤꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ ꯊꯤꯒꯗꯕꯅꯤ ꯃꯊꯟꯇꯅ ꯉꯝꯕ ꯌꯥꯕ꯭ꯔꯣ ꯑꯩ ꯆꯦꯜꯂꯣꯍꯦ ꯑꯩꯗꯤ ꯐꯥꯎꯗꯣꯛꯑꯦ ꯑꯩꯈꯣꯏꯗꯤ ꯍꯜꯂꯅꯤ ꯆꯪꯕ ꯉꯝꯗꯧ ꯃꯥꯟꯗꯦ ꯅꯥꯇꯩ ꯆꯥꯗꯅ ꯁꯤꯗ ꯁꯔꯨꯛꯄꯨꯗꯤ ꯍꯤꯡꯍꯧꯕꯅ ꯐꯩꯌꯦ ꯂꯥꯟꯃꯤ ꯈꯔ ꯑꯃꯗꯤ ꯑꯁꯣꯛꯄ ꯑꯁꯤꯕ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯆꯪꯁꯤꯜꯂꯝꯃꯤ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯝꯁꯤꯟꯈ꯭ꯔꯦ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯩ ꯍꯧꯗꯨꯅ ꯃꯐꯝ ꯃꯐꯝꯗ ꯃꯥꯒꯤ ꯃꯤ ꯄꯨꯁꯤꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ ꯆꯅꯨ ꯅꯪꯕꯨ ꯋꯥꯔꯕꯣ ꯋꯥꯗꯤ ꯏꯕꯨꯡꯅ ꯏꯅꯥꯛꯇ ꯂꯩꯔꯤꯈꯩꯗꯤ ꯏꯕꯥꯅꯤ ꯎꯃꯪꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯍꯧꯕꯅ ꯐꯅꯤ ꯍꯌꯦꯡ ꯌꯧꯈ꯭ꯔꯕꯗꯤ ꯂꯥꯟꯃꯤ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯑꯅꯤ ꯏꯕꯨꯡ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯕꯅꯦ ꯑꯗꯨ ꯆꯅꯨ ꯃꯤꯀꯨꯞ ꯈꯔ ꯇꯨꯝꯃꯨ ꯑꯩ ꯁꯨꯝꯕꯤꯒꯦ ꯃꯥꯏꯄꯥꯛꯅ ꯆꯅꯨꯕꯨ ꯁꯨꯝꯕꯤꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯆꯅꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈꯤꯕꯗꯨ ꯆꯅꯨꯕꯨ ꯐꯖꯅ ꯊꯝꯕꯤꯔꯝꯂꯒ ꯃꯩꯄꯥꯛ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯨꯝꯊꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯩꯄꯥꯛꯅ ꯇꯨꯃꯤꯟ ꯁꯠꯂꯒ ꯍꯥꯠꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯟꯃꯤ ꯑꯃ ꯌꯥꯝ ꯀꯤꯅ ꯄꯥꯈꯠꯅ ꯂꯥꯎꯔꯛꯏ ꯂꯥꯟꯃꯤꯁꯥ ꯃꯤꯠꯁꯤꯡ ꯅꯥꯁꯤꯡꯅ ꯂꯩꯅꯔꯣ ꯃꯩꯄꯥꯛꯅ ꯂꯥꯟꯃꯤ ꯀꯌꯥ ꯇꯨꯃꯤꯟꯅ ꯍꯥꯠꯄ ꯍꯧꯔꯦꯍꯦ ꯂꯥꯟꯃꯤ ꯑꯇꯩꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯣꯏ 3 ꯂꯩꯔꯝꯗ꯭ꯔꯦ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯣ ꯈꯨꯠꯂꯥꯏ ꯆꯦꯠꯅ ꯄꯥꯏꯅꯁꯤ ꯃꯩꯄꯥꯛꯅ ꯅꯌꯨꯝꯗ ꯍꯟꯅꯈ꯭ꯔꯣ ꯑꯩꯒꯤ ꯈꯨꯠꯇ ꯊꯋꯥꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯂꯥꯟꯃꯤꯁꯥ ꯀꯔꯣꯝꯗꯒꯤꯅꯣ ꯋꯥꯅ ꯂꯧꯔꯛꯏꯁꯤꯕꯣ ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄꯗ ꯎꯃꯪ ꯑꯁꯤꯗ ꯂꯥꯟꯃꯤ ꯑꯃꯠꯇ ꯎꯍꯜꯂꯝꯒꯅꯨ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯅꯣꯏ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯍꯦ ꯂꯥꯟꯃꯤ ꯑꯃꯅ ꯃꯩꯄꯥꯛꯁꯦ ꯅꯨꯄꯤꯁꯤꯒ ꯍꯥꯛꯇꯛꯇ ꯚꯨꯠꯄꯨ ꯑꯣꯜꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯒ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯄꯅꯦꯁꯦ ꯈꯪꯂꯝꯃꯗ꯭ꯔꯅꯦ ꯃꯥꯕꯣ ꯃꯥꯏꯄꯥꯛꯅ ꯂꯥꯟꯃꯤꯁꯤꯡꯗ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯂꯒ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯆꯅꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯎꯖꯥꯎ ꯑꯗꯨꯒꯤ ꯑꯍꯣꯕ ꯃꯅꯨꯡꯗ ꯇꯨꯝꯂꯝꯃꯤ ꯃꯩꯄꯥꯛ ꯆꯅꯨꯅ ꯅꯨꯡꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯃꯤꯠ ꯀꯨꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯆꯅꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯩꯄꯥꯛ ꯆꯅꯨꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯅꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯏꯕꯨꯡ ꯅꯪ ꯇꯨꯝꯗ꯭ꯔꯕꯣ ꯑꯩꯕꯨ ꯁꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ
ꯇꯨꯝꯗ꯭ꯔꯤ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯑꯩꯗꯤ ꯆꯅꯨ ꯑꯁ ꯑꯗꯨꯗꯤ ꯋꯥꯔꯅꯤ ꯅꯪ ꯑꯃꯨꯛ ꯇꯨꯝꯃꯣ ꯑꯩ ꯑꯃꯨꯛ ꯁꯨꯝꯕꯤꯒꯦ ꯏꯕꯨꯡ ꯅꯪꯅ ꯑꯩꯕꯨ ꯁꯨꯝꯕꯤꯕꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯁꯨꯝꯈꯤꯒꯦꯀꯣ ꯍꯣꯏ ꯏꯕꯨꯡ ꯃꯇꯝꯗꯣ ꯂꯥꯛꯄꯒ ꯑꯩꯅ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯅ ꯁꯨꯝꯕꯤꯒꯦꯀꯣ ꯑꯗꯣ ꯏꯕꯨꯡ 이번에 시다 그냥 꾸이는 레이키니 파타발란 미싱도 한집으로 모인 한줄이 이번이니 마다우 그럼 너무 반독하니 ꯑꯩ ꯊꯣꯛꯄ ꯌꯥꯅꯕ ꯂꯝꯕꯤ ꯌꯦꯡꯂꯨꯒꯦ ꯅꯪꯁꯤ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯍꯟꯈ꯭ꯔꯕ ꯍꯥꯏꯕꯁꯨ ꯑꯩ ꯌꯦꯡꯉꯒꯦꯀꯣ ꯆꯅꯨ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯕꯨꯡ ꯅꯪ ꯁꯤꯗ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯝꯀꯣ ꯀꯔꯤꯒꯨꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯩꯔꯝꯂꯕꯗꯤ 이번이 ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯆꯅꯨ ꯊꯨꯅ ꯍꯜꯂꯛꯎꯀꯣ ꯏꯕꯨꯡ ꯍꯜꯂꯛꯀꯦ ꯑꯗꯨ ꯆꯅꯨ ꯅꯪ ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯂꯝꯒꯅꯨꯀꯣ sida chana thaknabasingsu loina yaurabani aduga karigumba ngasi numitsida ai halaktradi nang mapamase thadokuna arapa mapam amada chaikoko se ai sanagili ai kutupsingse paisilo ai to ego chanu mai pakna chanu bu nusina kolami aduga mai pak lanmi singdu hankrabra haiduna yengma tholaklami chanudi mai paki wai singduda karino haiba lausinba ngamdana mabungni nusibana mapi mara chenduna u ahoba achaubudugi manungna lehawi adubu mai pakna tholakpadadi lami amata leram khidre mai pak haipet tumina khali lanmi singdubu tasingna maki oina loinan graba chatlane tarai nadi hekta haloi lanmi singdo aina takpi tambi khiba lami yauribanina asumna mai pakna khalingai khanghaudana mai pak tamna lirung ten mayam ama kapsilaklami lanmi singduna chenkre ne lanmi amana mai pak tena pankre aigi tena ni palido sana phanglani nangi tenjaido mingloine thabro lanmi amana thadrasu khangi aigi ni haiba wathi dawraga leiragumsi phana batausi asomda kharama chalo ining thogdusu pau piko ꯂꯥꯟꯃꯤ ꯑꯃꯅ ꯑꯩ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯨꯔꯒꯦ ꯑꯩꯅ ꯆꯅꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯦꯜꯂꯕꯗꯤ ꯆꯅꯨꯗ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯝꯗꯧꯁꯤꯒꯦ ꯂꯥꯟꯃꯤꯁꯤꯡꯁꯤꯁꯨ ꯌꯥꯝꯕꯅ ꯑꯩ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯆꯅꯨꯒꯤꯗꯃꯛ ꯃꯌꯥꯝꯁꯦ ꯂꯥꯟꯊꯦꯡꯅꯒꯦꯀꯣ ꯍꯦ ꯏꯃꯥ ꯄꯥꯕ ꯅꯆꯥꯕꯨ ꯊꯧꯅꯥ ꯂꯧꯁꯤꯡ ꯍꯥꯞꯄꯤꯌꯨꯀꯣ ꯁꯣꯝꯗꯅ ꯂꯥꯟꯃꯤ ꯑꯃꯅ ꯅꯤꯡꯊꯧꯗ ꯄꯥꯎ ꯍꯦꯟꯖꯤꯟꯅ ꯇꯝꯗꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯅꯤꯡꯊꯧ ꯍꯔꯥꯎꯅꯕ ꯍꯥꯏꯗꯨꯅ ꯀꯔꯤ ꯍꯥꯏꯕ ꯃꯥꯏꯄꯥꯛ ꯇꯦꯟ ꯃꯔꯨ 10ꯒꯤ ꯃꯊꯛꯇ ꯄꯟꯗꯨꯅ ꯂꯩꯍꯧꯔꯦ ꯂꯨꯛꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯍꯩ ꯐꯪꯅꯕ ꯊꯤꯌꯨ ꯃꯥꯒꯤ ꯃꯁꯥꯗꯣ ꯃꯀꯛ ꯀꯛꯂꯒ ꯁꯥꯗ ꯄꯤꯖꯗꯧꯔꯤꯕꯅꯤ ꯁꯦ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯁꯦ ꯂꯧꯍꯦ ꯂꯥꯟꯃꯤ ꯍꯣꯏ ꯅꯤꯡꯊꯧ ꯑꯁ ꯁꯅꯥꯒꯤ ꯂꯤꯛ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯀꯝꯗꯧꯔꯕ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯂꯣꯠꯐꯝ ꯈꯪꯂꯦ ꯐꯥꯒꯗꯕꯗ ꯃꯉꯥꯏꯔꯕꯅꯤ ꯃꯥꯏꯄꯥꯛꯅ ꯃꯐꯝ ꯈꯪꯗꯕ ꯂꯥꯡ ꯈꯔ ꯊꯥꯛꯆꯤꯜꯂꯝꯕꯅ ꯍꯦꯛꯇ ꯆꯪꯕ ꯉꯝꯗꯕꯒꯤ ꯈꯔ ꯇꯞꯄꯩ ꯋꯥꯅꯤ ꯏꯅꯤꯡꯊꯧ ꯐꯥꯕꯨ ꯐꯥꯔꯝꯕꯁꯨ ꯌꯥꯔꯦꯗ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯅꯨꯄꯤ ꯐꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯉꯛꯁꯝ ꯀꯛꯂꯒ ꯐꯧꯔꯒꯅꯦ ꯊꯝꯒꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯁꯤꯡꯅꯕ ꯅꯤꯡꯊꯧ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅꯕ ꯍꯣꯏ ꯏꯅꯤꯡꯊꯧ ꯀꯤꯍꯦ ꯍꯧꯖꯤꯛꯀꯤ ꯏꯅꯤꯡꯊꯧꯒꯤ ꯃꯑꯣꯡꯗꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯃꯥꯏꯄꯥꯛ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯕ ꯉꯁꯤ ꯐꯥꯎꯕ ꯂꯥꯟ ꯀꯌꯥ ꯉꯝꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯥꯏꯄꯥꯛꯀꯤ ꯃꯄꯥꯟꯗꯒꯤꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯅꯤꯡꯊꯧꯁꯨ ꯑꯗꯨꯝ ꯁꯤꯕꯩ ꯋꯥꯅꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯁꯦ ꯃꯤꯅ ꯑꯗꯨꯝ ꯂꯧꯈꯤꯕꯩ ꯋꯥꯅꯤꯅꯤ ꯃꯥꯏꯄꯥꯛ ꯁꯤꯕ ꯌꯥꯗꯦ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯏꯄꯥꯛꯄꯨ ꯐꯥꯕ ꯍꯥꯠꯄ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯤꯗꯣꯏꯅꯤꯅꯤ ꯂꯥꯟꯃꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯎꯃꯪ ꯇꯝꯅ ꯂꯥꯛꯇꯨꯅ ꯂꯥꯟꯃꯤꯁꯤꯡꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ
ꯃꯥꯏꯄꯥꯛꯀ ꯌꯦꯛꯅꯕ ꯊꯝꯂꯒ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯂꯥꯟꯃꯤꯁꯤꯡꯗꯨꯗ ꯃꯥꯏꯄꯥꯛ ꯌꯥꯕꯁꯨ ꯌꯥꯎꯔꯝꯃꯤ, ꯌꯥꯗꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯩ ꯆꯅꯨ ꯀꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯒ ꯂꯥꯂꯣꯡ ꯑꯃ ꯍꯧꯔꯒꯦ ꯑꯩ꯫ ꯃꯥꯏꯄꯥꯛ ꯌꯥꯗꯕ ꯂꯥꯟꯃꯤꯁꯤꯡꯅ ꯃꯥꯏꯄꯥꯛꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗꯣꯝꯗ ꯆꯪꯁꯤꯜꯂꯨ, ꯅꯣꯏ ꯈꯔ ꯑꯃꯅ ꯑꯁꯣꯝꯂꯣꯝꯗ ꯆꯠꯂꯨ, ꯃꯥꯏꯄꯥꯛꯇ ꯃꯥꯏꯄꯤꯛ ꯑꯣꯏꯍꯟꯁꯤ ꯉꯁꯤꯗꯤ꯫ ꯂꯥꯟꯃꯤ ꯈꯔ ꯑꯃꯅ ꯑꯗꯣ ꯃꯣꯏ ꯈꯔꯗꯤ ꯂꯩꯍꯧꯔꯦꯅꯦ, ꯂꯩꯍꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯏꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯂꯒ ꯃꯁꯥ ꯑꯉꯥꯡ ꯑꯣꯜꯍꯟꯒꯗꯕꯅꯤ꯫ ꯑꯣ, ꯂꯥꯟꯃꯤ ꯈꯔꯗꯤ ꯁꯣꯝꯗ ꯂꯥꯛꯏꯗꯅ, ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯂꯥꯟ꯫ ꯃꯥꯏꯄꯥꯛꯅ ꯃꯁꯥ ꯄꯨꯝꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡ ꯌꯣꯝꯁꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯅꯤꯡꯗꯒꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯂꯧꯊꯍꯧꯏ, ꯑꯗꯨꯒ ꯃꯉꯛ ꯂꯦꯡꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯣꯏ ꯃꯉꯥꯃꯨꯛꯇ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯃꯣꯏ ꯃꯉꯥꯗꯨ ꯀꯤꯕꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯅꯣ, ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯁꯤ꯫ ꯍꯣꯏ ꯍꯣꯏ ꯃꯥꯏꯄꯥꯛ, ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯆꯔꯦ, ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯤꯒꯅꯨꯋꯣ꯫ ꯂꯥꯟꯃꯤ ꯃꯉꯥꯗꯨ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯏꯄꯥꯛꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯃꯊꯪ ꯃꯊꯪ ꯍꯜꯂꯛꯄꯗꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯆꯪꯂꯛꯄ ꯉꯝꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯗꯤ ꯃꯥꯏꯄꯥꯛ ꯁꯤꯔꯦ, ꯑꯗꯨꯅ ꯆꯅꯨꯁꯨ ꯐꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯉꯥꯏꯉꯝꯗꯕ ꯑꯃꯒꯨꯝꯅ ꯂꯥꯟꯃꯤ 10ꯃꯨꯛꯀ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯃꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯏꯅꯤꯡꯊꯧꯗꯤ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯏꯅꯦ, ꯑꯥꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯅꯤ ꯅꯤꯡꯊꯧꯅ꯫ ꯀꯅꯥꯏꯅꯣ ꯅꯨꯄꯥꯒ ꯅꯨꯄꯤꯒꯗꯣ? ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯅ ꯅꯣꯏ 10 ꯀꯨꯟꯃꯨꯛꯇ ꯉꯥꯏꯔꯝꯃꯤꯁꯤꯅ? ꯏꯅꯤꯡꯊꯧ, ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤ, ꯃꯥꯏꯄꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯂꯣꯛꯈꯥꯗꯒꯤ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯃꯥꯏꯄꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗ ꯀꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧ꯫ ꯀꯔꯤ ꯍꯥꯏꯕ? ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ, ꯀꯔꯥꯏꯗꯅꯣ ꯃꯐꯝ ꯑꯗꯣ? ꯇꯥꯛꯑꯣ, ꯑꯩꯉꯣꯟꯗ ꯇꯥꯛꯑꯣ꯫ ꯊꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤꯁꯨ ꯅꯨꯄꯥ ꯑꯁꯤꯕꯁꯨ ꯃꯀꯛ ꯃꯀꯛ ꯀꯛꯂꯒ ꯍꯥꯠꯀꯦꯍꯦ꯫ ꯅꯣꯏ ꯃꯥꯡ ꯊꯥꯎꯅꯦ꯫ ꯑꯦ, ꯀꯩꯗꯧꯔꯒꯦ ꯃꯥꯡ ꯊꯥꯎ ꯍꯥꯏꯔꯒ ꯏꯄꯥ ꯄꯥꯈꯠꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯁꯤꯅ ꯀꯞꯄꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯅꯤꯡꯊꯧ, ꯃꯕꯥꯅꯤꯒꯤꯁꯦ ꯍꯔꯥꯎꯕꯒꯤ ꯀꯞꯄꯤꯅꯤ꯫ ꯑꯀꯞꯄ ꯂꯥꯟꯃꯤꯗꯨꯅ ꯅꯠꯇꯦ, ꯍꯔꯥꯎꯕꯕꯨ ꯀꯅꯥ ꯀꯞꯅꯒꯦ? ꯂꯥꯟꯃꯤꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯍꯦ, ꯀꯔꯤꯅꯣꯅꯦ ꯃꯣꯏꯁꯤꯡꯁꯤꯕꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ꯫ ꯍꯥꯏ, ꯑꯗꯨꯗꯤ ꯀꯔꯤ ꯀꯞꯂꯤꯅꯣꯅꯦ? ꯅꯔꯣꯟ ꯆꯨꯝꯃꯨꯅꯦ, ꯑꯩ ꯁꯥꯎꯕ ꯉꯥꯏꯔꯒ ꯂꯩꯒꯅꯨꯅꯦ ꯅꯣꯏꯕꯣ꯫ ꯀꯞꯂꯤꯕ ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯕ, ꯑꯗꯨꯁꯨ ꯃꯥꯏꯄꯥꯛ ꯃꯊꯟꯇꯅ? ꯑꯣ, ꯑꯗꯨꯒ ꯈꯔꯇꯃꯛ ꯉꯥꯏꯍꯧꯔꯕꯀꯣ? ꯑꯩꯁꯨ ꯀꯥꯎꯔꯨꯔꯦ, ꯃꯥꯏꯄꯥꯛꯇꯣ ꯂꯥꯟꯗ ꯍꯩꯔꯕ ꯑꯩꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤꯅꯤ ꯍꯥꯏꯕꯁꯤ꯫ ꯂꯥꯟꯃꯤꯅ ꯑꯩ ꯁꯅꯥ ꯐꯪꯗꯕ ꯇꯥꯔꯦ ꯏꯆꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯑꯃꯗꯤ ꯂꯩ꯫ ꯅꯤꯡꯊꯧꯅ ꯈꯪꯍꯧꯗꯅ ꯁꯅꯥ ꯄꯥꯝꯕ ꯄꯥꯎ ꯄꯨꯕ ꯂꯥꯟꯃꯤꯗꯨ ꯊꯥꯡꯅ ꯆꯣꯞ ꯂꯥꯎꯅ ꯊꯤꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯟꯃꯤꯅ ꯑꯩ ꯁꯤꯔꯦ, ꯏꯅꯤꯡꯊꯧꯅ ꯅꯨꯄꯤꯗ ꯆꯣꯞꯂꯨꯕꯒꯤꯅꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ꯫ ꯃꯁꯤ ꯁꯤꯔꯕ ꯐꯥꯎꯕ ꯋꯥ ꯍꯥꯏꯔꯝꯂꯒ ꯁꯤꯅꯍꯦ꯫ ꯂꯥꯟꯃꯤ ꯈꯔꯗꯨꯅ ꯃꯥꯏꯄꯥꯛ ꯊꯣꯛꯂꯛꯑꯦ, ꯏꯅꯤꯡꯊꯧ ꯀꯗꯥꯏ ꯆꯦꯟꯅꯤ? ꯍꯥ, ꯀꯔꯥꯏ? ꯃꯥꯏꯄꯥꯛꯅ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯄꯗ ꯅꯤꯡꯊꯧꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯤꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯒ ꯃꯥꯏꯄꯥꯛꯇꯤ ꯁꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯥꯏꯄꯥꯛꯅ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯉꯥꯏꯈꯣ ꯃꯥꯏꯄꯥꯛ, ꯅꯤꯡꯊꯧ ꯑꯩ ꯁꯤꯔꯕꯗꯤ ꯂꯩꯕꯥꯛꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯔꯣꯏ, ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯀꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯀꯟꯕꯤꯌꯨ, ꯑꯩ ꯂꯥꯜꯂꯦ ꯃꯥꯏꯄꯥꯛ, ꯑꯩ ꯉꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯧꯖꯔꯔꯣꯏ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯦ ꯈꯜꯂꯕ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒ ꯅꯉꯛ ꯑꯗꯣ ꯀꯛꯀꯗꯕꯅꯤ, ꯈꯪꯉꯨ ꯅꯪ꯫ ꯑꯗꯨꯒ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯅꯆꯦ ꯅꯆꯟꯁꯤꯡꯗ ꯐꯠꯇꯕ ꯅꯇꯨ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯥꯛꯂꯕ ꯅꯪ, ꯑꯩ ꯈꯪꯖꯔꯦ, ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯑꯩ ꯀꯣꯅꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟꯅ ꯂꯩꯖꯔꯒꯦ,
ꯑꯩ ꯂꯥꯜꯂꯦ ꯃꯥꯒꯤ ꯊꯥꯡ ꯑꯁꯤꯁꯨ ꯏ ꯉꯥꯛꯇꯅꯤꯅꯦ ꯇꯧꯔꯤꯁꯤ ꯃꯥꯏꯄꯥꯛꯅ ꯅꯤꯡꯊꯧꯕꯨ ꯉꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯅꯨꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯗꯤ ꯀꯤꯕꯅ ꯀꯣꯅꯨꯡ ꯅꯍꯟ ꯐꯥꯎꯕ ꯉꯝꯗꯅ ꯀꯞꯂꯝꯃꯤ ꯃꯗꯨꯗ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯊꯦꯝꯗꯨꯅ ꯅꯤꯡꯊꯧꯕꯨ ꯀꯣꯅꯨꯡꯗ ꯄꯨꯈꯤꯔꯝꯃꯤ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯏꯄꯥꯛꯀ ꯆꯅꯨꯒꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯖꯗꯨꯅ ꯆꯤꯛꯅ ꯄꯥꯟꯕ ꯈꯨꯡꯒꯪ ꯑꯃꯗ ꯑꯆꯝꯕ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯍꯤꯡꯖꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅ ꯃꯥꯏꯄꯥꯛꯀ ꯆꯅꯨꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ